Kurumjari government job explainer na mayam taran oksari ngasi ju mayam gi damakta aina video mu pudun laksari ngasi aina pujari video asidi mayam channel asi 20k subscriber yojare aduna mayam da give away masa ama tawjagena tawjabani sida government job ki experience government job ki thabak ki damakta hotnariba experience khuding makta give away asi yawhannabagi damakta aina mayam da poll ma tawjabani poll sida mi sama da give away tawsira natragana mi lising ama da tawsira haina tawbada poll sida lising ama da tawsena bot tawbirapa candidate na atuki matik yan yam khre aduna mayam mi lising ama da give away je tawjarage government job ki base study material pdf format ta mayam sing loina pijarage ado mayam na give away si yawpi ningba isin law sing na channel sibu subscribe tawsinbiramu video si like tawsinbiramu aduga sigi video si give away je kamaina phangani habado mayam ai video si da haijarage mayam na support tobiu mayam channel asi atopa youtuber sing da ju advertise amu to honjadri aduna mayam channel si khangbi ba kharadi watli ko ado mayam na ju support khara tobiu ai ki site su angamba genuine noiba content sing best study material sing mayam da pijage aduga mayam poll si to matam da mi 686 na vote tobirai aduga mi 100 ta give away tawse habje sina 15% hoy mi lising ama da tawse habjina mi 85% hoy aduna maximum da majority wins the vote adu ma'am SSC gi railway gi GD MTS CGL CPO CSSL na singba India manung silakpa khwaidagi chawba thabak singi material sing PDF ki format ta ma'am da loine supply tawjarage ngasi ma'am na give away gi rule sing kamai tawbono habdo ma'am yengminasi give away gi rule si aina rule khara thamjai ma'am ai gi ju support tawbinaba aduga mayam gi ju material sing loina phangnaba mayam ani makana no mong da mayam ai semjarake aduga give away yawning ba candidate khudimak ai gi channel sigi subscriber oigedabni aduga video asi like amadi share tawgadabni Facebook group sing da aduga isa na isa gi friend relatives family members na chingba khangna sanaba mi tara di subscribe to honbirau adugi screenshot sing aigi WhatsApp number am pijage aduda share tawbirau haiba rule sing je follow to ba candidate khudimak loina sige study material sing any government job ki loina paba yarga daba genuine ba study material sing mayam da pijage mayam aigi je subscriber khombani hana khanbi basu yaromgani adubu mayam atopa youtuber da ju advertise to honjaba nate aigidi mayam da material sing je pijage mayam nasu channel si grow tonaba khara support tawbiramu channel sina grow torokpa taragadi mayam da ahenba aingonda leiba material sing ju mayam da loina hena give away aso pijarake mayam aduga aigi pijare WhatsApp number 8787625527 haiba WhatsApp number sida screenshot sing thabirau aduga give away sing je mayam participate tawba yabiu aduga any government job ki preparation ki damakta detail khangbi ningba taragasu mayam WhatsApp number sida dum hangbirakpa yagani aduga mayam support tobiba ichen law sing gi damakta study material sing mi lising amada ai pijarake mayam na rule sing je follow tobiu ngasi gi di video government job ki explanation nate ngasi give away massage gi mayam video si semjarakpani mayam na comment section da give away se give away gi matang da oigira aduga mathang subscriber je 50k 100k yaw matam dadi hena chawba course oina mayam da phangalakani ko adi premium oiba coursing any government job ki mayam da 50k 100k yaw matam dadi mayam da course oina give away tawjarake mayam na support tobiu mayam gi damakta government job explainer na give away se pijari mayam na saruk yamina si mayam na support tobiu ngasi gunandi matang sida video si tension jarake thank you